Manipur Sangai Festival Nat ki Jagoi Isai Kaya ka loina na hudokre. Mahoksa Lairembi na Kudol Tambiramba State Asida Mapalangi Mayoy Kaya Lam Koirak Nabagi Pukning Chingshin Bangam Haina Union Defense Minister Nirmala Sitharaman na Fungdokre. Amasong Integrated Check Post Moregi Washroom amadi Passenger Terminal Building kahen na motpa na mapalam gi miyoy singi mamangda ikai ningay oire. Kurumjeri. ISTB numidang gi pau meeting tabiri basing taranok jeri hoji pau salo na bizari. Chahiya sigi Manipur Sangai Festival Union Defense Minister Nirmala Sitharaman Imphal ge hapta kangjebung da laiba Vaigat Chandra Open Air Theatre da hudokre. Tourism Department senduna pangthokliba thoramashida Manipur gi Governor Dr. Nazma Heptullah, Chief Minister Nongthomam Biren, Deputy Chief Minister Y. Joy Kumar, Minister Singh MP, MLA, Civil Amadi Police ki makok thongba official Singsu Sarukya ke. Union Minister na luchingduna hapta kangjebung exhibition stall hangdokpaga loinana Heritage Park yengki. Chief Guest oina Sarukya khibi Union Defense Minister Nirmala Sitharaman na Manipur asi Mahoksa Lairembi na Khudol Tambiramba State amani State amada chahi chuppa kumai tawduna laiba state haiba tarabadi Manipur oigani. State asida chahi chuppa sangduna laiba umang India ge khwaidagi tangba thumi chendaba pat. Taruta sengba koibagi fibamna mapandagi lakpa miyoy sing pukning chingsinba ngamgani. State asida lairiba jagoi isai art, music amadi culture ariba civilization ga mari lainaduna lakle. Kanagumba miyoy singna karigumba matamda pukning khoirang khoshaunaba amadi wakal laitadaba fawba matamda Manipur gi jagoi amadi isai taraga pukning fathaba ngami haiba thengnaduna laklabani. State asigi nupi singna loilam sandokpa singi mayokta thauna fana thengnakiba singthaningai ni. Ngasi maksu nupi singda ahenba sakti piba state thiba tarabadi Manipur na mangjil thagani. State asigi nupi kayana angamba sakti sizinaduna masing yamlaba imung sing hingnabagi lambi piriba asisu pukning thogatningai ni. Manipur gi jagoi isai amadi art and culture na India da piriba khudol pukning thogatningai ni. State asigi fajaba leijaba pothok khutsa haiba singna semba potlam amadi inak khulaba culture festival asina malem gi miyam da khangan bangamgani. State asi tasengna hairabadi India gi mani mukta gi lamdamni haike. Traditionally fancy dishes and some trying new things with all the herbs that is available here encourages a lot about your culture. Food is an inevitable part of any culture and you have several of them. Music, you saw the way you invoke your goddesses and gods much before the spirits, much before any festival. That just links to the early days of civilization when any people, they could have animist worship or they could be anything else, institutionalized religion or not. You're doing it almost in every ceremony, every festival. That has to be appreciated. Manipur's people have not forgotten their tradition and that's alive here. You can see it touches your soul. And in this environment with the moon overlooking us, I felt for a minute it was just straight connecting us to our nature. What more can be so ethereal? What a beautiful experience. And that's what has got to be showcased, and I'm sure that is what is being appreciated by all those international dignitaries who come to see what Manipur has got to offer. Governor Dr. Nazma Heptullah na haukiba chahi gi Sangai Festival hawdokpada India gi President na Manipur bu art and culture amadi sports ki konung ni haina singthabirami. Numit tarani gi festival manung ashida lamdamasigi culture amadi artist sigi hotna jabasing miyam uthoktuna tourism sector henna pukning chingchanana ba hotna ribase nungai ba fawe. State asida hidak pambi makhal chamanga amadi orchid variety chatruki mathakta horiba ase tangna fangba potlam singni. Sembirakpa mapuna Manipur bu yamna thongjanbi haibada haiman ba thokloi. State asigi Raj Lila Ima Market Loktak Pat amadi culture gi lamda leriba pukai sing malem da singthaningai ni.
Sangai Festival paliba government na leptana honabadagi nongmo-nongmogi chawkhalakli. Matam amada law and order gi fibam na Manipur bu mapalam gi miyoy singna atopa mityeng amada yenglamba adu haujik paliba government asina kanna honabadagi mityeng adu honghanba ngamduna atopa lambi amada pushilakli. Festival asna malem gi lam koiba sing pukning chingsenduna Manipur da laknimagi apamba fawhanbada mateng oiragani haike. The Sunday Festival is now recognized as a national event which has brought cultural flavor of Manipur to center stage. The Manipur Sunday Festival is definitely a significant step towards this objective of making it a calendar event in the state. Manipur has a legacy of age-old tradition and culture, and they are pride of the people. The Sangai Festival, spreading over 10 days, provides an opportunity to showcase various aspects of our rich tradition and culture, besides promoting our handloom and handicraft products, which are of high utilitarian and artistic value. Chief Host oina saruk yakiba Chief Minister N Birena Sangai Festival asi Manipur bu malem gi lam koibe singi lam thungpamam ohenna ba pandam da pangthokpani chahi asidagi hauna Cherry Blossom Festival Sangai Festival gi saruk ama ohenduna hena pakthok chakthok han bangamle Sumo wrestling gi item ama hapchinduna anoba mathel pinaba hotari Korea gi delegate laktuna saruk yargani masigi matakta international polo tournament mapalai bak mari gi sanaroi sing saruk yagadori anoba lengak lakpadagi tourism da hen ba meeting thamduna changsilakle Siroi Festival ama dia topa festival kaya semgatuna mapalam gi lam koiba singi meeting chingchinna bahotnari Tourism sector chokhan hanna bahai basi thabak phangdaba naha singda thabak pibada mateng oibada natana state asigi sel thungi fibam phaganhan badasu mateng oigani Festival manung ashida mapalam dagi lakpa miyoy sing Manipur gi fajaba inak khulaba culture amadi art ki lamda leiba singi hona jaba sing yengduna festival asigi chapchaba mahau lobiu haike Government has been at the forefront of in promoting tourism through festival and affairs besides developing tourist infrastructure. This festival allows footfall of visitors and aid revenue to the state economy. It also serves as a roadmap towards our dream of becoming a South after tourism destination. Development of tourism implies generation of employment and alternative, and in many cases, better livelihood for people. Going forward, we must realize together that tourism is one industry, the state upon which we can heavily rely on the boost of our state economy. This festival gives us all the opportunity to see the best of what Manipur has to offer in terms of cultural heritage, folk art, indigenous cuisine and games, adventure sports and scenic landscape. Relish it, take memories of it, find you live and spread word of it to your friends and people. I wish you all an enjoyable stay. Ngasidagi November gi tang kontra fauba chathagadoriba Manipur Sangai Festival ga mari lainana Sangai Run mafam ahum da pangthokre Sangai Run Imphal gi oina Kumal Lampak Sports Complex tagi Manipur gi Chief Minister N Birena lamthake lamthaba gi thoramadu da Deputy Chief Minister Y Joy Kumar Manipur Tourism gi Chairman Dr Sapam Ranjan Deputy Speaker K Robindro yauna MLA khara amadi Chief Secretary su sarukyake ngasigi Sangai Run aduda nupagi kanglupta yumnam Arjit amadi Luther Lanhana punna ahan bataminakre Muhammad Sahidur Rahman amadi Khaidem Roshan punna ani subatakre Muhammad Jahid Khan ahum subatakre nupigi oina Sinam Rosni na ahan ba Lokrapam Chauban ani suba amadi Kuman Tem Anjana na ahum subatakre Maruiba mafam mahumda pangthokliba Manipur Sangai Festival gi sarukam oina Sangai gi poknafam Kaibul Lamjau da su Forest and Environment Minister T.A. Shyamkumar na festival asi YIC ground Kaibul Lamjau da hogdokre Tharamadu da PDA gi Chairman T. Robindro Chief Minister gi Advisor MLA P. Sarat Chandra
Manipur Pollution Control Board ki Chairman L. Radhakishore, Kumbi Kendra ki MLA Sanasam Birasu Sarukyake, Forest Minister T. Shyam Kumar na Sangai Lerambana ngasi Manipur Malemda Chokthok na Laibani, Manipur Tourism Festival Hairam Badagi, Sangai Yokat Naba Sangai Festival Hainaming on Toktuna, Mamang Chahidagi Kaibuldasu Festival Si Pangtok Pahorakpani. Sangai Kanbada Government Amadi Department and Laubana Oiroi, Akoibagi Kunjasangi Mateng Changi. Sangai na Malem Asidagi Mutrabadi, Sangai Festival Pangtokpagi Wahantok Lairoi, Maram Aduna, Aikoi Punna, Sangai Kana Bahot na Minasi, Haike. Festival Sigi, Sangai Maminda, Manipur Kudimakse, Namaki Sauce, Akoi Barakta, like Tabiade, Okoyo, the Koi, the Biade Wakanonda, Pangtok Timaman. Aduna, Sing Pat Torel, Amadi, Sangai, the Naki Sauce, Ada Yokanda, Malem, the Pisapina Manipusi. Kunba, environment Nusiba, Mali Nusiba, the Lepa, Minister Kalaga, we could put some Tominazi. MLA T. Robindrona, BJP na Luching Balenga kasi lakpadagi, tourism industries da hena kumang chokshin bangamle. Pangtok liba festival lasin na lamdam mashigi, sel tungi fibam paganan bangamlaga ni Haike. Sigi local leaders sing panchayat members ko miya punna chamina rekanda by forest department punna kusana chamina rega achaw festival mo oilaga. Miyamda, Akoi, we are all united, we are all one. I would Laga, Manipur tourism, say, Amohena Pagalaga, Manipur giving sea, sent to give him Wari, Mampuramasi, Sanai Festival Sina, go and Bangambo, Amaromda Senapati District ki Manung Chanba Maugi Unana Maida Laiba Motu Tubaida Sangai Festival ga Mari Lena na Pangtoka daba Cherry Blossom Cum Flower Festival gi Mangoy na ngasi Sangai Half Marathon Tadubi Football Ground dagi Education Minister T.H. Radheshyam Amadi PHED Minister Dikona Lamthakre Flower Festival Committee na Shindu na Pangtokpa Half Marathon aduda Nagaland Amadi Senapati District gi Lakpa Nupa Amadi Nupi Pun na Lamjeloy Chamaga Marfudra Taruk na Sarukyake Tadubi Football Ground dagi Flower Festival Pangtoka daba Motu Tubay Fauba Kilometer Nipan Sangba Half Marathon aduda Nupagi Kanglupta Nagaland Police ki Thangmi Moba Chan Amadi Nupigi Kanglupta Lori Loziana na first takre Makok Matang Taraba Singda Manamatum Yentokre Amarumda Sendra Tourist Resort Chingkhongdagi Sangai Half Marathon Works Minister T.S. Biswajit na lamthaki. Category ahum thokna khaidoki ba half marathon aduda nupa nupi pun na lising amaga chatruk rom na sarukyaki ngasi pangthoki ba kilometer kunmathoi sang ba half marathon aduda nupa gi kanglupta Ethiopia dagi Mekias na ahan ba Silong dagi Sankar Menthapa na nishuba madi Kenya dagi Felix Rob na ahum subataki nupi gi kanglupta Ethiopia dagi Virtukan na ahan ba Ethiopia dagi Tizitana ani Shubamadi Manipugi Yaripok ke Krudagi S Premilana ahum subatakre. Makok matang tarabasing da selgi mana oina lupa lak ama lupa lising humudra mga amadi lising yang kay pido na pukning tagwat ke. Tauramaduga mari lainana Works Minister T.S. Biswajit na state asigi lejariba resourcing explore tauramdabana Manipur na sota na lairambani government amada hulubagi mathautade Manipugi lambi tong semgat na ba Ministry of Tourism na lupa crore kaya thada krabasu lambi tong fazana sengat lamdabana laibak as laibak tibani government na sinachahi ani mapung farakpada Tourism sector chokot tabayade haiduna semgat sagat pa hore wala river sing atuba matamda loshilagani haike Bigi manungda khwaidagi ama khaktang phangwa sangai jeng asi bawda prithvi gi mafam khudimangta asuk kuiraba sahi daida khangba ya holamda ba haibase masi lai gam thibenen thamjage aduna ngasi anau sarkar lakpa matamda siri n biren singna luchingba sarkar lakpa matamda tourism gi sangai ran tawri posi model amada tawriba prithvi gi Pambak amada yauna ba abuduga Prithvi mipung khudima akhode invite tawre ha kanda ngasi ngachima sangai randa yawrsina makhune chakraba matungda Prithvi da gi manungda Manipur da phangiba sangai se sigi magun soina magi laklagani aduga masiga laklak koga loina na tourism haibase kara de kauge tourism haibase akhune create tawjagadabani Ngasi dagi horiba Manipur Sangai Festival gi saruka moina hayeng dagi pangthoka doriba Japan gi sumo wrestling de saruk yagadaba sumo sanare singa si Imphal de thunglare masana sibu sponsor toriba Salai Holdings Private Limited na Japan gi sanare singa sibu Imphal International Airport ta taram na oki terada leiba Salai gi office phawba laktuna mafamadu da su miyam na taram na oki sumo wrestling asi hayeng dagi tha asi gi kunmanga phawba Khuman Lampak Man Indoor Stadium da numit khudingi so anirak pangthokani hairi
Traffic signal system ngasi amuk haunobi matungina Chief Minister N Birena Kanglagi Western Gate ta hangdokre matam khara lepluraba matungda traffic signal system asi ngasi Chief Minister na hangdokpagi thoram aduda MLA amadi mari leneba official kharasu sarukya ke Chief Minister N Birena haikibada Imphal gi mafam nipanda traffic signal system asi leire hojiki oina di mafam anida mapung fana thabak hore walau riba singsu sangai festival loidringai da ningthi na mathok to holagani Manipur gi traffic rules sing asi miyam na fajana khangna ure gari achauba thoriba singna seat belt fabiu amade gari macha thoriba singna helmet uptuna khudong thiba thokadaba kayadagi ngakthoknaba hotnaminasi haike हफ्ता मुखी ममांग निमितरा निमुखी ममांग दगी अखोइना मणिपुर की ट्रैफिक रूल सी उरकप मतमदा जेब्रा क्रॉसिंग जी लांसल लगा गाड़ी खांबा प्रजा सिंह उरक्त्रे प्रजा सिंह अदुगी मटिक डिसेंसी सिविक सेंस ट्रैफिक नॉर्म से फजन खंगबगी ममी तारे मधुगी दमता प्रजा मयाम गाड़ी थौबी रिबा मयाम पुन मै थागत चरी नागालैंड दा यंगबिरो मिजोराम दा यंगबिरो गाड़ी से अमै मतुंग अमा सांग सांग फज फज लेपगा लेबने बहेन हेंकत मिसि तौदबा हाइतारे अदुना आइना मयाम दा अपील तौनिंग बसि ngasi dagi mafam nipan mak akhoi hujik function तौननबा रेडी लेरे हुजिक हुजिक ngasi तौरिसिना मफम अनि ऑपरेट तौबा होरे होरेन इवनिंग और हयेंग अयुक फाउगी मनुंग दा मफम अहुम अमगा मंगा सुरनी अदुगा वालौरिबा अहुम दुना सांगाई फेस्टिवल मनुंग मींस निमित मंगा तरुंगनि हप्ता मुक्सिदा अहुम दुजु लोइना फंक्शन तौरकान ट्रैफिक सिग्नल निपान मक लोइना फंक्शन तौरनी द मयाम दाइना अपील तौनिंग बसि यारिंगै ट्रैफिक रूल थुगाइ दबसिना करी कान के एक्सीडेंट दगी कल्ले ममन यामबा पुंसी मियोबगी पुंसी अंगांग सिंगी मांगिबा कोलिबा सिरिबा मयाम से मधुदगी कनमंग अमे Ngasidagi horiba sangai festival Imphal Municipal Corporation ki corporate sing amadi staff sing na boycott taubaga loinana festival ga mari lainana sitpa sengbagi thabak khudingmak nungthil pung mari dagi leple hairi Tourism Department na IMC ki staff singbu hanthana loba amadi nathaiduna thambagi mawong hek taubada pen dabadagi firep asi lobani haina IMC corporate singi wangang loipi Newton Chandra na phongdokli Opposition room the pangthokiba paugi mifam amada Newton Chandrana ngasi taugadaba thoramgi invitation bu ngasi khakpirakpa garigi pass yaudana pirakpagi thawong asi corporation asibu hanthana loba IMC bu amot akai sengdok sengjing khaktamak taugadabani haina lobasi pirak live invitation adu nodal officer ki khuthangda handoklagani haike Manipur government na India government smart city lakpagi loina Imphal municipal corporation na achawa role ama lagudra batamja aikhoi corporator aikhoi bu thaihaine na aikhoi bu thambi bata lagadi aikhoi bu agent sweeper na moina patauti sengboina ubi bata lagadi aikhoi na Imphal city kamai chakho kadro bino khoi bu ngasi gari pass yaudana sam invitation batolong ka piraga aikhoi sangai festival saru yaw haibase aikhoi yawa ngamoi sarkana thu batam yeng changsan biu aruga changsan bi bata lagadi aikhoi ngasi nungthin pung mari dagidi aikhoi municipality ki employee staff deploy to ba aikhoi staff sing ase aikhoi madu total aikhoi madu aikhoi cancel tawjagani ngasi dagi hauduna pangthokliba Manipur sangai festival ge lunanbada chobo thodang lauriba Imphal Municipal Corporation na Tourism Department bu pen dabadagi city lunanan bagi thabak pumnamak lepkhre ngasi numidang Imphal Municipal Corporation ge corporate sing amadi worker kayana IMC ki campus manungda pen daba phongdoktuna hanagi IMC ki hanagi mayor Soram Sunilna hojik chathariba sangai festival ge sini langliba singna IMC bu anemba thakta thambada natana festival pangthokpada chobo thodang lauriba corporation asigi mayor yauna corporate singbu miraibani IMC ki mayor amadi sangai festival manungda mathok tawgadaba thomi kayagi pass semba sadaba natai chadaba thawong chathare masida natana festival asi hogdokpa numita IMC ki corporate kaya boi kaiba pibagi thawong su chathaki ngasidagi hauna IMC ki workers singna sangai festival ga mari lainana thabak amata tawraroi haiki अखोई याउद्रसु संगाई फेस्टिवल लूना नान पांथोखिबा ngamba yai adu oragasu अखोई गिदि दाइते याउद्रबा अखोई खोइना दाइते याउजगे हाइबगी वाखलुंदो थादोअगा अखोई ngasi अखोई स्टाफ खुदिमक चाप मानना अखोई संगाई फेस्टिवल निमिसे अखोइना बॉयकॉट तौजरे हाइबसे मसीगी परासे थमजबनी मतुंग तारकपदा करिगुंबा संगाई फेस्टिवल टूरिज्म ना अखोई म्युनिसिपल कॉर्पोरेशन दा एपोलॉजी तौराबा अदुमा अखोई खनाबगी मतम मा अखोई पीरी aduna tabajan sidi akoi boycott tawjare Land Port Authority of India ki makhada lupa crore kyamerum changna Indo Myanmar border More town da sakhiba integrated check post ki washroom ki fibam hainingai leitana motsallakle check post asigi passenger terminal building ki manung su ka hen motsallakle hiram sigi matang da Maite Council More ki general secretary and Inaung Chana Paumi Singh da handak Manipur Tourism Department siliba Manipur sangai festival da Myanmar amadi atoppa leibak sing dagi lakpa miyoi singi ahan bathungpham oiriba integrated check post asi amot pana pik thanbana Manipur amadi India government anigi mai yamna chopningai oire
checkpost asigi hojik leriba washroom asi sizinaba yadabagi fibamda leire ising leitabana mafam asi yengbada yamna hangoiningai oibana mapaldagi lakpa miyoisingda yamna khudong chahandre masida natana terminal building da leriba immigration amadi custom gi mafam asisu yamna motle masina lamkoiba singi mamangda yamna ikainingai oire mari leinaba authority na hiramasida mityang changbiu haire. The present condition of the washroom of integrated checkpost More is in a horrible condition. It is very dirty, and whenever foreigners come to More, it may be from Myanmar also, for other country entering Myanmar also, they first come to ICP More. Here when they enter the washroom, they feel very disgusting, because now the washroom is in a very horrible condition. There is no water, there is no tissue paper, and there is no any person who cleans the toilet. Milad ud Nabi lakpada Northeast India Development Party Manipur State ki President Dr. Khomang Khongsaina Manipur miyam maruin Islam lining chatpa singda yaifa paujel pirakli numidasina lakpada lamdamashda leminari pa furuk khudimagna amaga nungsinaduna katna chainadaba aigi oba wakalol thadoktuna aikhoigi oba wakalol da amana amagi mateng pangnaduna chawkhatpa tangdu leitaba Manipur ama oirashunu hairi paugi marak thatna tema breakama मियाम की चथोक चसिंद खुदोंग चानब मतमगा चुनरब जीपीएस ट्रैकिंग फैसिलिटीज यावरब ममलसु यामना होंगलब कैब सर्विस अमा हांगदोकचरे मणिपुर कैब सर्विस हाइरिब कैब सर्विस असि 24/7 ओइगनी डाउनलोड तौयु मणिपुर कैब सर्विस संगाई फेस्टिवल गा मरी लेना 50% डिस्काउंट सु थुमजरी कॉल तौबिरकप यागनी 180034538838 Do bold. W Square Bold Deodorant Body Spray. All day fresh fragrance. W Square. Why wait? Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. Sweets and Savours ki ahaw atumna adong special occasion ki mathil ama ohenbiu. Nauna luhonggadoriba couple singi customized hazing pot ki package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Kongafam office opposite Sisipur parking. Manipur Sangai Festival 2018 Manipur tourism industry saukhat nabagi pandamda sei khudingi pangthoktuna lakpa Manipur Sangai Festival lakliba November gi tang 13 dagi 13 phaba Manipur gi tongan ba mafam sing hatta kangjibung khomalampak lamboi khonangkhong leibulamjau mauna chingba mafam khudingda makhal mathel gi nungai raba thorum singaloina na pangthok saragani naharol ahlol punna nungai minaba yaraba adventure sports amadi tour program kaya galoina na pangthok sariba festival sida mipum khuding mana saruk yabiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingusing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Break matunda taram nok chirezima khataba pau. Nupi Lal Memorial Association Manipur na chay kudingi pangtok pagum humudra mapal suba thabum ama chupna pangtok kadaba Nupi Lal thauram December amadagi December kuntra matoi fauba association gi brand sing yauna pak sana pangtok kadori Tera kaithel leiba association gi office de pangtok pa pau gi mifam amada association gi secretary Longjamba Mitaina tharumasigi manung channa mahiroi singi isai quiz tangdamnaba sing pangtok tuna matamadugi ima singduna loramba thodang sing mipum tingna khangana bahotnagani haike
इमासिंगी हौकीबा नुपिलांगी थौनासिंग अदो मधु अखोइना रिकॉग्नाइज तौखरे हाइग्रगा अदुनबा हाइरिबा सेप्टेम्बर की तांग 22 फंगबा लेटर अदुना अमु कखरे हाइबा पोसग असे मसि करिगिदमुक्ता कखरिबनो मसे अखोइ मणिपुर खुनाय असिन मि कपथोले हाइरगा मसे रिवाइव तौबम मथौक ताइ हाइबा अदुमबगी पांदम दा अखोइना डिसेंबर थाबम मम चुपना अखोइना मसुगुम पालोन असि तौजरगदी तंगाई फदना अखोइगी नुपिलांगी असिगुम कखिबा रेकॉर्ड कया से मसे अखोइ अमोना मसे हिंगप मथौक ताइ हाइबा अदुम पांदम दुदा अखोइना असिगुम लबा अखोइगी नुपिलान सेलिब्रेशन मन से अखोइ पांथोक सबनी मणिपुर की सकनारबा फैशन डिजाइनर रॉबर्ट नाउरेंग की ट्रेडिशनल शो अमा ऑस्ट्रेलिया दा थासी की तांग 18 उतखरे पुन्ना मपालम की सकनारबी मॉडल तराना मणिपुर की इतिहास का सागोनरकलबा कंगला गेट कैबुलम जाउद फंगबा संगाई मणिपुर की स्टेट बर्ड ओइरिबा नोंगेन मैते पुंग चोलो मैते मयक अमदी लमदमसिदा खुंदारिबा फुरुप कयादा बेस तौबा मयक हक्तुना साबा फी सीजन नदुना फैशन पेरेड अदुद उतखे ऑस्ट्रेलिया की इको फैशन वीक इको फ्रेंडली टेक्सटाइल अमदी सपोर्ट ऑर्गेनिक की थीम दा पांगथोखिबा शो अदुदा मालेम की तोंगान तोंगानबा लेबाक्तगी लाकपा डिजाइनर कुनमापन न सरुक यादुना शो उतखे मसिगी मनुंग दा रॉबर्ट नाउरेंग की इरमदम की फीजेट कया मॉडल सिंह न सेट चाहंदुना मियाम द उतखे फैशन पैरेड अदुदा येंगबा लाकनखिबा मियामना रॉबर्ट नाउरेंग की डिजाइन अदुबो पेनबा पोकपगा लोइनना महापुइकाय खुमनबसु उतखी हाइरे भारतीय मोदी आर्मी हाइबा लूप असी कनागुम्बा पॉलिटिकल पार्टी नत्रगा मसिगी सेल अमतगा मरी लेनबा लूप नते लूप असिगी पांदमदी प्राइम मिनिस्टर नरेंद्र मोदी न पुथोकपा मिशन मिटिंग अमसुंग वखलोल सिंह मियाम द अवेयरनेस पीनबनी हाइना लूप असिगी नेशनल प्रेसिडेंट डॉक्टर राजीव आहूजा न फोंदोरकले मणिपुर प्रेस क्लब त पांगथोकपा पाउगी मिफम अमदा मागना मखा ताना हौकिबा चही खरा असिदा नरेंद्र मोदी न स्कीम अमसुंग प्रोग्राम कया मरुम होगदोखरे हाइरिबा स्कीम प्रोग्राम कया असी लाइरबा मियाम द योहन्नबा होटनबा हाइबसी लूप असिगी पांदमनी ऑर्गेनाइजेशन असी मिखल द याउदबा कनागुमा पॉलिटिकल पार्टी नत्रगा कनागुमा मियोय अमदा वोट थादो हाइबा लेते हाइके लेबाक असिदा ऑर्गेनाइजेशन असिगी वॉलंटियर लाख 15 रोम लेरे हाइरे डॉक्टर राजीव आहूजा न संगाई फेस्टिवल ग मरी लेनना खुमन लंपक इंडोर स्टेडियम द पांगथोकदबा इंटरनेशनल थांगदा चैंपियनशिप दा स्पेशल गेस्ट ओइगनी हाइरे ngasi gi paugi mifam aduda स्टेट प्रेसिडेंट के बेसोरजिसु सरुक्याके All Manipur Physiotherapist Association की तरह माथोई सुबह मपोक कुमोन थरम होटल इम्फाल द पांगथोखरे थरम अदुदा Center for Organization Research and Education Senior Director Dr. Devabhatra Roy Association के फाउंडेशन मेंबर तौरांगबम धनबीर Association के प्रेसिडेंट डॉक्टर नोंगथोंबम किरण बलासु सरुक्याके डॉक्टर देवव्रतना मणिपुर गुम्बा मुकनाबा लेबा तंगदु लेतादब खुनाई ओइबना मियाम की मेंटल हेल्थ ता चाउना अकाइबा पीरी असिगुम्बा फिबम असिदा फिजियोथेरेपिस्ट सिंगना करंबा थौदांग लौगनी हाइबा यंगशिनबा मथौक ताइ हाइके ममांग लोइसी टेक्नोपोल खुल हाइना हाइरंबदगे हौजिकना टेक्नोपोल खुल हाइरगा खंगनरिबा सिगी निंगथौ असि असेंगबा नत्ते हाइना खुल असिगी अहानबा निंगथौ लंगसे मातेगी मसुनुपा थनखो पाउ माते न ओइगदबनि हाइना क्लेम तौरकले लिसेंग अमगा चनिपान मरफुदरा दगी निंगथौ ओइरंबा लंगसे मातेना लिसेंग अमगा चमापन निफु निपाल दे लेखिद्रबा मतुंग निंगथौगी महुत सिननबा मतिक चाबा मी लेतबना लोखोम मातेना मतम खरा महुत सिनखिबनी अदुबो हौजिकती टर्म कया हौख्रबसु मतम चारे मतिक चारे हाइना लांगसे मातेगी मसुनुपा थोंखो पाउ मातेना कुकी की चटनबी मतुंगिना निंगथौ ओइरगे हाइरुबदा हौजिक ओइरिबा टेक्नोपोल की निंगथौना याददुना लेरे मरम अदुना टेक्नोपोल डिस्ट्रिक्ट थादगदबा अमदी नेशनल हाईवे लंबी सेमबगे कंपेंसेशन असेंगबा तंग ताबा अमा खंग्रिबा फावबा सेंफम काइथबिदना फोंदोरकले इसामकना निंगथौनना अदु मोयना एगी अयाबा लेतना मसिगे पैसासी मोय खरदी लोखरे अदु एना मतम खरा जानबा नीबदा मोय जानबा पीदे अदुना एसो निंगथौ ओइबनिना एगी अयाबा लेतना मखोयना निंगथौ साबा यारोय होजि अरिमबा पैसासी मखोय खुत्ता सरकारना पीबा यारोय हाइबगी एना हन्ना अपील तौजरकपनि संगाई फेस्टिवल की सरुकम ओइना मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की फील्ड आउटरीच ब्यूरो न सिंधुना एनडीए गवर्नमेंट की चही मरी की अचीवमेंट उत्पा फोटो एग्जीबिशन अमा चिंगमई केबुल कैना बाजारदा फॉरेस्ट मिनिस्टर टी श्याम कुमार न हांगदोखे थरमदुदे एमएलए टी रोबिंद्रो एमएलए पी शरद चंद्रसु सरुक्याके New Life Trust na Sindhuna National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke Kaloinana National Health Mission Manipur gi makhada akhanaba camp ama PHC Sipurkhil
Ferjol District Tangarang Pangtokre. Camp asida miyoi chani ka tara mari layang bagal loina na hidak langthak sing PK. Team masina PAC Boro Berkada su health camp pangthoke. Tagel Industries Rota Laiba Kanglipak Youth Social Progressive Association ki kuntra mari suba mapok numit ka mari lainana lem na EP bagi thorong ama pangthokre. Association ki President Buvon na Manipur da igi tangai fadaba kya lairiba si kharadang oiraba su kokna na pandam da lem na EP bagi thorong asi pangthokpani haike. Rashtriya Gokul Mission ki makada artificial insemination and infertility in dairy cattle haiba hiramda noma gyoba awareness program ama pangthokre tharanga mari lainana veterinary director Dr. H Chaubana Sasan loiba sigi damakta akhanna awareness program asi pangthoktuna makoina kana ba pinana ba pangthokpani haike. Andro Kendra ki manung dalaiba Sangthai Natural Park maya dalaiba Andro Dam Lekai dalaiba Hizam Amubagi Yum Kendra ki MLA na achang ba sanfam puthoktu na saba loikre differently able oiraba miyoi mari laiba imungashigi hingbagi mong mato amadi yumlai keregi matangda ISTV News na pau sandokraba matungda Kendra ki MLA na thabak asi paikhalakibani Hizam Amubagi machanupa Hizam Nabakishona Kendra ki MLA bu thagapa phungdorakli differently able oiraba singi phangpham tokpa singsu pihanningi haike. Aduh, aku ISTV laga, aku na yum sating ida ISTV laga kan tahu bagi, tu dia aku yam nungai je, aku yam nungai yam harau itu bagi, aku si sabi aku gitu, om minister sanggup mana, magi mani poket lagi putus ke sabi ini na, yam nungai itu bu, aduh mak kata aku ina, aku ini lari bu, andor tu lari bu di seberang macam sih kita muda, ayi kakinya tahu, apun bagi orang mating pang bangam, mating pang bangam bersama itu no, hai bedi. Hai mayam sotri mayam sih gitu magung phana mating pang mangam semua anja hai jage. District NCD Cell District Health Society and Diabetes Union Churachandpur World Diabetes Day tharumgal loinana nomuyoba screening camp ama sinot hold the pangthokre tharamadu that District Health Society ki chairman oiriba DC Churachandpur Syamlai Punya CMO Dr. J Saukhongam District Hospital Churachandpur ki Medical Superintendent Dr. V Ton Singh su sarukya ke punna miyoi chamaga yankhairom diabetes library in thoke. Ngang Kalema Pictures ki hanba production nungsi kaithel haiba Manipur video film amagi yaifa thoni tharum ngasi Nagamapal lamabam lekai chungkham lerak ta pangthokre tharamadu da yumjaw lairembi Dramatic and Cultural Union ki director Chabumbam Gunindro Film Forum ki General Secretary NG Ganashyam amadi Moirangthem Manau bina maru oiba miyoi singoina sarukya ke film asigi producer Sunil Thokchomni Ranjit Ningthaujana iba film asi Chabumbam Mangalna lamjing lamtakadawri film asida Gokul Bonina chingbana sarukya gadawri NG Ganashyam na film ama puthoktringaida social media da hana sandokpa si tawbiganu haike. Handag Imphal West Police na Diwali amadi ningol chakobagi mamang amadi matung da chathaba drive ta fagalakpa lagaw marusing ngasi rola na takhaidu na mangankre. District level healthy baby competition Ukrul district yo in district hospital Ukrul pangthokre Kanglup ahum thokna pangthokhiba duda angang yankai humtoina saruk yake tharamadu da DC Ukrul Dr. Harmit Singh Pahuja additional DC Rita CMO Dr. Kaparing Su saruk yake. Chandal District Kut Festival gi Miss Kut Khanbagi matang da social media da phongdok nareliba pamdabu wafam kaya makhata na phongdok pidanaba Kut committee gi maikai diga appeal tawri ngasi sugnu lamhang da pangtokpa pau gi mifam amada committee gi joint secretary Robert Gangtena handak pangtokiba contest adu asoiba amata laikide chauna mai pakpa amani contest adu da jury oikiba miyoi ama amadi host oikiba ani gi marakta lanai wakal tanadabadagi issue asi thokibani masina maram oiraga social media da Kut Festival adubu lan uhan ki bahai basi laibak tibani committee gi maikai digi makoi animak kauduna wakal tamina kre kanagumba singna hiramasi gi matang da makhata na pam da wafam sing phongdok pirakanu haike committee gi chairman Thangminjam Jauna festival adubo makhata na lan uhanaba ngangna saknaba hunaba tawraklabadi tangai fadana committee gi ain gi oba mateng lauragani haike junction laga kup matamdadi just it was because of just slight misunderstanding moini ne aduga atai oirasu through social media, print media, or electronic media, that may arm the Queen requested to him, but a city matang that Yabidi, me am Karisha Amukana, see what's a yam, whatever made a big no request to him.
Leibak ki mafam kaya da pangthok na bagum Manipur da su Eid Milan ut Nabigi Thauram Islam Lining amadi Modern Science haiba theme da seminar amagaloina na Irong Kuno da Leiba Riyazuddin Wali Masjid campus da pangthokre. RKVY gi maka the District Agriculture Office Tamenglong na sinduna nomagi oiba lawmi singi training program ama Kaupungi Thana Khong da pangthokre Tharamadu da District Agriculture Office namdize gamai na resource person na wangangki punna lawmi yangkhairom na training program adu da saruk yake Hauzik sanabagi pau Manipur Amateur Kho-Kho Association ki matam kya gi mamang degi thau purambada natana hauji bak National Senior Kho-Kho Referee oiriba Y Rajuna Khangaudana lekhidabada Manipur Amateur Kho-Kho Association awaba phongdokre makatana sana bagi pause boss journalist Boyani Thojam degi fangbigani Leibak Marigi Polo Team Mangana Sarugiyaduna Sahi Sigi Tarani Trishupa Manipur Polo International Hayeng degi Impal gi mapal kangjibung da pangthok napa sem sabaloi kre Manipur Sangai Festival Gamari Lena Pangthok Katoriba Polo Tournament Asida England USA India Team A India Team B Manipur Amadi Uruguay na Sarugiyaduna Athoi Ahen Tanagadori Polo Tournament Asida Ahanboy na Sarugyariba Uruguay gi team coach amadi manager Rapil Selona Sarugyaba Phangan bada nungai ba phongdoladuna team gi performance ki matangda mahakna network asida phongdor khipada We're very proud of being here in the world's oldest polo field, and we come from far away. We come from Uruguay, from South America, around 30 hours away from home. But it's a very interesting place. We'll be treated very well by all the people here, and we're looking forward for an excellent tournament. One of the best clubs in Uruguay, and we know the club is known a lot because Pelon Stilling, at the best 10 goals we have playing Argentine, is from our club. So we're very fond of our club, and our team represents that club. Pangthok Kadoriba tournament asida Manipur gi tongan club singi sagol chama sijinagadori sagol singasi kadaida kari soikhegadagi haina yamna section na senariba tournament asigi stable in-charge polos hanaroi baking salam da phongdokhibada tournament asigi loiba phawda sagol gi chana basinjak amadi atai sangadaba masak singi sempam singasi lupa lakh mangarom oigani haiki 31 club Manipurda andak Hazari tawudo awdagi 31 club thoe adudagi loin lokhatpa ngakani sagon kogi moina thogiba player moi best fast four naga thogiba adumba sagol sing ngakani lapolisi ayamna awji phawdi sagol singje aso apan adagi anai amta yaude aduga mogi sagol sing thamdoje khoi tarik kano buk thangani tarik kunma pan buk thangani kunma panda koi polo se lo final ta badina kunma buk thamga kuntha da mayam kaina baina tumai da lenna Tournament Committee ki Organizing Secretary Administration Dr. T.H. Samangilana Polubu Nuksijaba Madi Pamjaba Singna International ki Thakta Pangthok Kadoriba Tournament asi Yengba Lakpiduna Polo Masana si Yokotpada Asowa Thodang Lomina si Haiki Hojik Thungari Sitting asi Pawda USA ki team loina thungare adagi Uruguay ki thungare aduwa England gi si mi amani wali thungadaba adagi Haiti ena tawbasisu moisu hojibok thungadri poki problem khar lai entai adu tournament manung di thungani lai honorable chief minister Sri N Biren Sengana chief guest oidana mai tamul lobiraga hawdusagani amadi masida lebak asigi praja singna sagol kangjebu yokot piu sagon kangjebu nuksibiu ina mieng tabiu amadi sagolbu Manipur sagolbu kan bada Mateng Pangbiu haina ai thamjage India Team B Manipur da ex Polo Club Wangkhai gi POZ Manipur Police Sports Club ki T Pradip Kumar Club asigi S Bimol Singkhai Hunba Polo Club Kongpan gi TS Kauba ex Polo Club Wangkhai gi TS Jacob amadi Singkhai Hunba Polo Club Kongpan gi Laisembar ta khelambamna saru yagani Tournament asigi hayeng ahanba match oina USA amadi Uruguay ga sanagani Kumalampak Sports Complex ki indoor stadium mamangdagi
ngasi Manipur gi Chief Minister N Birena lamthakiba kilometer taragi lamsang lamjenda organizing committee amadi technical committee gi soikiba sing maram pidrabasu marathon race ki itihasa ahanba oina first ani amadi second ani tahankhre urep amadi tourism department sinduna pangthokiba kilometer taragi lamsang lamjen asi Khumul Lampak sports complex tagi lamtharaba matungda Dingku road not ewasi MG Avenue Sanjen thong kunung mamang hata mini thong taraga amuhana Khumul Lampak sports complex ta lamthungpham oiki Nupagi category gi ahanba madi ani suba takiba athlete singbu lamjing khiba singna aranba rutta lamjing duna selhalaga lamthungpham yauki ahum suba madi mari suba selakeba athlete mathang mathang selaglaba matungda lamthungpham yaunaraki sek post leriba official singi asoibara khangdana kari karamba mawong da soibadi oikibano khangdana lamjelui singi complaint lakpadagi soikiba sing khanghandana ngasigi kilometer taragi lamjen asi nupagi kanglupta YRZ Latur Lanhana minute kuma palga second mari selaga ahanba madi MD Sairo Raman amadi KS Rosanna minute kuma palga second tereta senduna anisba position tahan khibani Nupa amadi nupigi ahan position takiba singda seloina lupa lising tara anisuba position da lupa lising taret ahum suba position da lupa lising manga mari suba position da lupa lising mari manga suba position da lupa lising ahum ga sangwa taruk suba position da lupa lising ahum tari suba position da lupa lising ani ga sangwa nipan suba position da lupa lising ani mapan suba position da lupa lising ga sangwa amadi tara suba position da lupa lising ama tharum mapu singna khusin nakhi ITF Senior Grade 4 Tennis Tournament ki sahi kuntra manga ki men's doubles ki final da Bhatia amadi Mohanti ki juraga Situ kana namadi Sedidhar Rathis ki juraga sanaragani International Tennis Federation namadi Indian Tennis Association gi miyang makhada Manipur Tennis Association sinduna tha sigi tang tara mapaldagi nupa tennis sanaro yankhai humdoina saruk yaduna Lampenpat Officer Club ki tennis complex sathariba ITF Senior Grade 4 Tennis Tournament ki ngasi sanakiba sahi kuntramnga mataki men's doubles ki ahanba semi final match sa Bhatia amadi Mohanti gi jurana Jatin Kumar amadi Marawaha gi Deepak ki jurabu set ani sino taruk mari amadi taruk ahum da maiti bipiduna final sangkhibani ani suba semi final match ki sanakibada setu kana amadi Sidar Rathet ki jurana Kumar Sajan amadi Zaidi Said Babar Ahmad ki jurabu set ani sino taruk ahum amadi taruk sino da maiti bipiduna final sangkhre Amaromda sahi nipumanga gi men's doubles ki sanakhiba ahanba quarter final match da Kalwan Singh amadi TI Stolesor gi jurana Datta Gupta amadi Greg Samir gi jurabu set ani sino ani suba quarter final match ki sanakhiba da Jogesh amadi Rasio gi jurana Barwa amadi Kumar Sharma gi jurabu set ani sino ahum suba quarter final match ki sanakhiba da Vijay Kumar amadi Panwar Hatinder gi jurana Aribam Lakshmi Banta amadi Moirang Them matung gi jurabu set ani sino amadi mari suba quarter final match ki sanakibada Arun Agarwal amadi Bhatia Balkrishnan gi jurana Agarwal Nabil amadi Pamai gi jurabu set ani sino da maiti biduna semi final sangkhre All India Football Federation na sinduna tha sigi tang taranipal lagi tim taramangan group mari thokna khaidokuna Gujarat ki Rajkot ta sathariba Junior Boys National Football Championship for Dr. BC Roy Trophy gi ngasi Manipur gi ani suba match ta podi saribo goal Nepal sinoda maiti pikre Manipur gi mai pakib gi goal sing adu PIC Rustam na match ki tara suba kontrom doi suba yankai tere suba madi humputra Nepal suba minita goal mari sankhi Yu Lanthoibana match ki kontrani toi suba madi yankai manga suba minita goal ani Setan Sirom na match ki tara mari suba madi MD Nausarat na match ki tara Nepal suba minita goal amamam chanduna match asi mai pakhibani Manipur gi mathangi match tha sigi tangkulhum doida Gujarat ka sanaragani Amaramda championship sigi atopa match amada Bihar na Gujarat pu All Manipur Football Association gi miyang makhada District Sports Association Kaching na sinduna tha sigi tang tara manga dagi team manga na saruk yaduna association asigi ground sathariba second division football league ki ngasi sanakiba ahanba match ta AKSA Kaching Khunau amadi JA Kaching goal ani ni sanaduna draw satkre ani suba match ki sanakibada AIFA Irengbanna KYWAC wapagaibu goal ahum sinoda maiti bpk Tagachari boyay loshilak padanga shinomagi ay nga sagi pau pizari
ꯇꯔꯥꯇꯔꯦꯠꯇꯒꯤ ꯐꯪꯈꯤꯕ ꯉꯁꯤ ꯑꯣꯏꯈꯤꯕ ꯑꯏꯪ ꯑꯁꯥ ꯑꯃꯒꯤ ꯅꯣꯡꯖꯨꯒꯤ ꯄꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯈꯤꯕ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 30.3 ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 3.5 ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯃꯦꯛꯁꯤꯃꯝꯗ ꯆꯥꯗ 38.5 ꯃꯤꯅꯤꯃꯝꯗ ꯆꯥꯗ 39.2 ꯑꯣꯏꯈꯤ ngasi nong chukide Hajere bada mari bapau amuk kahna Manipur Sangai Festival nat ke jago ise kaya ga loina na hudokre Mahusa lairemina khudo tambiramba state asida mapalangi miyoi kaya lamkoirak nabagi pungning chingchinba ngamgani haina Union Defense Minister Nirmala Sitharaman phongdokre amasong integrated check post morigi washroom amadi passenger terminal building ka hena motpana mapalangi miyoi sigi mamangda ikai ningai oire ngasigo IST bina pijaba pau matang ashwada losinjare bigeng tabiri basingi mafamdagi kaini anthang nijeri pinabirase